ngasi share tawjagaduriba topic asi dukimatik mayamna kanaba piba topic amani haina khanjai samaksu si parbo matamda kanaba dukimatik phangi the mayam su kanaba phangbiragari soi no comment box ta comment amta thambiramo aduga mayam khoi sahi gi matang oina lumpham thokpa amasung khoi gi height ki matung ina lumpham thokpa adugi kyama loksinga pukai oiraba akhai akhang ai sing share tawbirakosi mayam dum aina mu share tawjage aina pathok sakhibru soigiba lan khib yours mayam nang pigani sigi ahanba part oina mayam sigi topic asigi maming si isagi awang ba amasum sahi gi matung ina haksang kaya yamna lumpham thokpage habits ki matangda nainaduribani mayam yam dukimati kana topic amadi oiragani isagi awang ba amasum sahi gi matung ina haksang kaya yamna lumpham thokpage wohang asigi pakhum miyoi kya na khangba pamnai adumainamak miyoi amagi lumpham thokpa chap chaba sang haiba ama leiti maramdi tungan ba maram kya mukna haksang gi arumbagi sangda khenaba leheli maram singadugi manungda isagi sahi muscle fat ratio haksang gi awangba nupa nupi gi khenaba amadi body fat distribution natragana haksang gi sawung sadana singwa yawi haksang gi arumba henbana miyoi amada tungan ba haksiel gi oiba khudong sadaba kya thengna halakpa yabagi risks wang halai khudong sadaba sing adugi manungda obesity haksang noiba type 2 diabetes blood pressure wangba amadi cardiovascular problems sing panba yai haksiel gi khudong sadaba sing asi haksang gi arumba henba miyoi khudingmakta thengnabadi nati adumainamak ai henba arumba sina miyoi amagi haksielda khudaki oina saithing pidragasu manage tahoudrabadi tungda khudong sadaba kya thogolangnabagi masa ama oiba yai haina researchers singna thajanari isagi lumpham thokpa haksang gi arumba khanglagadi arumba hendanaba honabada khudong sabi yai isagi lumpham thokpa haksang gi arumba khangnabagi pambai khara makhara piri mayam share tawjarake mathang ahanba oina mayam ahanba pambai body mass index BMI gi method asina haksang gi awangba amasum arumba animak sijinai adubu haksang gi composition di padi body mass index BMI asi miyoi amabu haksang gi lumpham thokpa sangda lumlibara khangnabagi-damak common oina sijinaba pambai amani masina miyoi amagi awangbagi matung ina miyoi adugi arumba oli National Institute of Health NIH ki matung ina miyoi ama BMI 18.5 ki makhada leiragadi miyoi adu haksang gi arumba watli haibani BMI 18.5 amasum 24.9 gi marakta leiragadi haksang gi arumba chang sana leiri haibani BMI 25 amasum 29.9 gi marakta leiragadi haksang gi arumba hele overweight oire haibani BMI 30 gi mathakta leiragadi miyoi adu haksang ka hena noire obesity oire haba takpani haksang gi awangba amasum arumba gi sang United States ki National Institute of Health ki matungina haksang gi awangbaga arumbaga leinagadaba mari gi sang adu makhara piri feet 4.10 wangba miyoi amana kg nifuga nithoiga 0.1 dagi kg 52.2 lumlabadi arumba sang sap sai haigani kg yankhaiga humdoiga 0.9 dagi 62.5 lumlabadi arumba hele haigani kg 64.8 dagi 84.3 lumlabadi noiba obesity singani aduga kg 86.6 dagi 117 lumlabadi ka hena noiba singani aduga atopa mana feet 4.11 wangba miyoi amana kg 42 dagina 53.9 lumlabadi arumba changchap sai haina haigani do kg 56.2 dagina 64.8 lumlabadi arumba hele haigani aduga kg 57.1 dagina 87.5 lumlabadi noiba obesity singani aduga kg 89.8 dagina kg 121.1 lumlabadi ka hena noiba singani aduga atopa ama feet 5 wangba miyoi amana kg 43.9 dagina kg 55.7 lumlabadi arumba chang chapsai haigani aduga kg 58 dagina 67.13 lumlabadi arumba hele haigani kg 59.3 dagina
90.2 lumlabadi noiba obesity singani aduga kg 92.5 tagina 125.1 lumlabadi ka hena noiba singani adu atopa amana feet 5.1 wangba miyo amana kg 45.3 tagina kg 57.6 lumlabadi arumba changchap sai haigani kg 59.8 tagina 69.3 fawba lumlabadi arumba heli haigani kg 71.6 tagina 93.4 lumlabadi noiba obesity singani aduga kg 95.7 tagina 129.2 lumlabadi ka hena noiba singani adu atopa feet 5.2 wangba miyo amana kg 47.1 tagina kg 59.4 lumlabadi arumba changchap sai haigani kg 61.6 tagina 71.6 lumlabadi arumba heli haigani kg 74.3 tagina 96.6 lumlabadi noiba obesity singani aduga kg 98.8 tagina 133.8 lumlabadi ka hena noiba singani adu atopa fit amagina feet 5.3 wangba miyo amana kg 48.5 tagina 61.2 lumlabadi arumba changchap sai haigani aduga kg 63.9 dagina 73.9 lumlabadi arumba heli haigani aduga kg 76.6 dagina 99.9 lumlabadi noiba obesity singani aduga kg 102 dagina kg 137.8 lumlabadi ka hena noiba singani hainasu asumna akhangai singna mayam share to birei aduga mayam hayeng sigi makha chathrak poina hayeng su sungai soiduna update pizaraki mayam adu phok ngai minerasi aduga hauziki oina di sigi health tips si matang asai da losinjarage aduga mayam na aidi nokti khudingi sigi channel sina sandokchaba paulogi oba wari masa amam share to jabdu ngasi su sungai soiduna paulogi oba wari masa ngatang losilak poina mayam da share to jaramge hapjaramge mayam share si tawgena di khanjabane do tawjararoge ai ngasi di ningol chakau numit chu oibanina mayam su loina mak thabak chinnaramgan imung munung ngasi di loina mak chakau rangwan hena khanjai do khoi su kaubanina mayam ngasi di thabak khara su chille do mayam su na silamgani do ngasi gi di mayam matang asada lusinjarage aduga channel sigi mekai de gisu mayam ngasi gi chakau basi mayam apung phana pangthok piyu aduga haidi mayam sungai soidana sarkarna piriba guideline SOP ngakna komai chubu saruk yamina si aduga mayam ngasi gi oiba topic si lausingi pukai gi topic se duki matik haidi kana ba piba topic aman hena khanjai do mayam makha chathrak poina mayam hayeng sigi part 2 hapsarake aduga mayam su kari wokhalo la hebdo comment box sunjoi show dana amam ta thambiramu the wish you many happy ningol skoba mayam